ꯃꯈꯥ ꯇꯥꯔꯛꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯑꯃꯗ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯈꯨꯠꯂꯥꯏ ꯊꯥꯔꯒꯅꯤ ꯍꯥꯏꯅ KCP MC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞꯅ ꯑꯦꯛꯇ꯭ꯔꯦꯁ ꯃꯦꯛꯁꯤꯅꯥ ꯁꯨꯁꯤꯇ꯭ꯔꯥ ꯒꯦꯕꯤꯂꯤꯅꯥ ꯃꯦꯙꯥ ꯍꯥꯏꯔꯤꯕ ꯑꯦꯛꯇ꯭ꯔꯦꯁ ꯃꯔꯤ ꯑꯁꯤꯗ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯝ ꯊꯥꯔꯗꯨꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ KCP MC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞꯇ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯈꯨꯠꯂꯥꯏ ꯊꯥꯔꯒꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ Celebritina bighe thanda popularity wahe kaiba ekai pang kaglai pa viral lai pa Manipur viral lai pa koi haure geng 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 Oh, mayamna khalamane ba ai tasina ngaura male masinu pasu kain masagi mache machan maitai ngakani ko ado moida dusa taraga ado loga mangna kain punga thillaga sa isai ga sak leina monda anu ngai se kai nai khalamane ba ado mayam se kaino gi se harau bagi na te se hauning bagi ado loraga amuk su pen ba masu yauri ba ko haidi kai ha ga mi se thangai se masana soi ga na traga na chai se charaga di gyan tarak pane ho ai to se lali hane ko adu mai se cham mane ba ji suchitra tar se ko mak se my video do part 1 video asile ko ai ngang samjai video ma ase ki video se part 1 ma viral chap si da ma ase su kana tawre ko thakchan na ngausan mai tawre ko part 1 jeng de bichinau sing jeng biro adu laga se ki akamu part 2 ene sa kam thonglei ba khaba ajodi obviously dum khangye ma se moi se masana masabo khogi film actress sing se masana masabo ai nang hana viral oiro adu laga ai viral oirage na adu maina khogi adumai oibagi mami ama tari bako ade moi masara gaisi handa gisi part 2 ni kare ngato laga fare masara fare soire khole fare ne adula mana adumaina moi thakchal laga adula background dagi khogi pi soibe khotpa gi video da viral chale ado soigre adu mana matu mana soire khole na hai ju hai kreba adula kamu kano ma se thekatana aina ai video viral oira di kariba ai action na kholakani ai ga chale si okil ni ka ai yam video jan jeng me adula ai makhatar Hi ma'am, ngarang ako'y na habadi hoy maning da moy badi am udre ko ngarang chamna live da isai sa aga live tawbodo mayam na yu ngawe ngawsan ai khatle kaina khalli do ako'y noina ubuzu date dubai da blindly judge tawganu ko chumna nungai bagi ako'y masen ako'y hung khatane lay do aduga isai sakpa sida mayam na lan na uraga migi permission yaw da bida record toraga kamay hai ning ngai raga leibagi type tam tawdo mayam tawbigano Facebook se ai paijade wathi tawbigano Facebook ta direct comment kaino da aigi DM da oina tawbiro ko nungai ta ba kai haining ba khoning ba lay azu tawgada Facebook sida di yobirano haidi tasengna ai ga chabinai je ukil ne ba ko ai case palakani se wai de phagirate ai chabinai se ukil de aduna masara aigi video amata or aiga related oiba aigi account dagi thagachagiba aiga relate oiba pot amata Facebook ta yohan bigano ai Facebook paisa de thagatningba khodimak sigi platform se khada da thagat pio hainingba chainingba ngangningba appreciate tawningba any kind of judgment aingonda dum direct DM to biro ko ai kem ta leite I'll be happy to reply aduna athubi matamda video se babab thuna kakpiro natradi ai action lokhacharakani ngasi karino wana action lokhattu ko tasena part 1 dadi ai phajana akhoi nusi na themaga haibani ba ko akhoi maitei macha ama oibagi ko dolaga nupi ama oibagi adoloraga kariba film actress ama oibagi ko adumana yam respect ta yam nusi na haibani ba tasena nang hanak tawraiba thabak throm si tasena akhoi akhoi matamam da crash oirami ba akhoi Susitra se matamam da angang singi jumbirel oi hadi jumbirel tungi jumbirel oirai bi akhoi angang sing na ka sumaina hayang chaw Susitra ning angang sing na ba nungsi roi ba noida kai hai kan da phare soi ba si tamangam ba hadi tamangam ba nate nata hadi myang soi dei me akhoi si soi ni ko ado soi phare do tumile ba na asidai si da kama do soi ra ne chinau me ama hai re nang video viral jira ado tumina lei ba si kan ta de na tragana piu la le ko le ma ha tumina lei ba lu shan ba ya ba ne ba na asidai mo na ka mu thajalaga ai video da noina la na ure ado la video ka thalu na tra de ai action la ko ai ga police okil ni nate hai ning se kari no ba lala tumile na sidai mananga mote khatana adoloraga kariba dudai kariba akamu part 2 su video se me do obviously na sum khange ba video sa hanji ose mazu dum thao hayo hai tale part 2 ne sunda khanna
lighting yang kainom tawre ay hoi maningdagi light thanjalakpayne ꯍꯣꯏ ꯑꯗꯨ ꯍꯥꯞꯄ ꯌꯥꯏ kaigino ichal hai kaigino bu ꯀꯔꯤꯅꯣ ꯇꯁꯦꯡꯅ ꯍꯥꯏꯔꯤꯁꯤ ꯈꯪꯗ꯭ꯔꯦꯀꯣ ꯍꯥꯏꯕꯤꯌꯣꯀꯣ ꯄꯥꯔꯠ 2 ꯑꯗꯨꯗꯤ ꯑꯣꯕꯤꯌꯁꯂꯤ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯅꯣꯏꯁꯦ ꯚꯥꯏꯔꯦꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯦ ꯍꯥꯏꯗꯀꯣ ꯈꯪꯗꯦ ꯀꯩꯅꯣ ꯍꯣꯔꯦꯟ ꯅꯣꯏꯁꯦ ꯑꯁ ꯅꯧꯅꯅꯦ ꯍꯧꯔꯛꯄ ꯃꯤꯁꯤꯡꯅꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯑꯣꯏꯅ ꯇꯧꯕꯅꯤꯅꯦ ꯃꯥꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯆꯠꯅꯕ ꯍꯥꯏꯅ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯀꯥꯝꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯁꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯅꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯐꯥꯎꯔꯦ ꯑꯗꯣ ꯅꯣꯏꯗ ꯑꯗꯨꯝꯕ ꯃꯥꯏꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯈꯪꯗꯦꯀꯣ ꯐꯔꯦ ꯑꯁꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯐꯔꯦ ꯃꯥꯏ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯇꯨꯃꯤꯟꯅ ꯂꯩꯇ꯭ꯔꯥ ꯀꯃꯨꯛ ꯄꯥꯔꯠ 2 ꯑꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯄꯒꯤ ꯃꯤꯅꯤꯡꯁꯦ ꯀꯩꯅꯣꯕ ꯑꯗꯨꯅ ꯒꯦꯄꯤꯂꯤꯅꯥꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯁꯨꯃꯥꯏꯅ KCP ꯁꯨꯃꯥꯏꯅꯒ ꯃꯣꯏꯅꯒ ꯀꯧꯈꯠꯂꯛꯄꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯒ ꯀꯧꯈꯠꯂꯛꯄꯁꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅꯤꯅ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯅꯣꯏ 3-4ꯗꯤ ꯁꯨꯔꯦꯀꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯩ ꯑꯃꯗ ꯋꯥꯊꯣꯛ ꯊꯣꯛꯈ꯭ꯔꯗꯤ ꯅꯣꯏꯁꯨ ꯂꯣꯏꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯌꯥꯏꯕꯅꯦꯕ ꯅꯣꯏ ꯑꯗꯨ ꯅꯠꯇꯦꯕ ꯅꯣꯏꯗ ꯑꯀꯤꯕꯁꯦ ꯂꯩꯇꯦꯕ ꯑꯀꯤꯕꯁꯦ ꯂꯩꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯆꯩꯔꯥꯛꯁꯦ ꯐꯪꯗꯕꯩꯅꯦꯕ ꯆꯩꯔꯥꯛꯁꯦ ꯐꯪꯂꯣꯏꯔꯒ ꯑꯗꯨꯗꯒꯤꯅꯦꯕ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯔꯣ ꯅꯪꯅ ꯊꯣꯛꯍꯜꯂꯤꯅꯦꯁꯦ ꯇꯧꯔോ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯁꯨ ꯍꯟꯖꯤꯟ ꯍꯥꯏꯖꯕꯅꯤ ꯁꯨꯃꯥꯏꯅ ꯚꯥꯏꯔꯦꯜ ꯇꯧꯔꯤꯕ ꯃꯤꯗꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯩꯅ ꯉꯥꯡꯖꯈꯤꯕꯅꯦꯕ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯐꯠꯇꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯈꯣꯠꯄꯤꯅꯨ ꯑꯗꯨꯒ ꯃꯩꯇꯩ ꯃꯆꯥꯅꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯑꯗꯨꯅꯤ ꯏꯆꯦꯅꯤ ꯏꯆꯥꯅꯤ ꯏꯆꯜꯅꯦꯅ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯒꯤ ꯃꯥꯏꯗꯣ ꯅꯪꯅ ꯊꯝꯃꯝꯗꯦ ꯅꯣꯏ ꯑꯀꯪꯕ ꯃꯉꯥꯡ ꯑꯣꯟꯈꯠꯇꯅ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯄꯥꯔꯠ 2 ꯍꯥꯏꯅ ꯇꯧ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯀꯥꯟꯅꯩ ꯃꯒꯩ ꯈꯨꯗꯤꯡꯒꯤ ꯐꯦꯁꯕꯨꯛ ꯍꯥꯏꯒꯠꯂꯨꯅꯤ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯅꯣꯏꯕꯤꯗ ꯃꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤꯁꯦ ꯇ꯭ꯔꯣꯜ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ 이붕어 ꯍꯥꯎ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯀꯛꯆꯤꯡꯗ ꯅꯤꯄꯥ ꯑꯃ ꯂꯥꯛꯍꯧꯏꯅꯦ ꯂꯥꯛꯆꯔꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯂꯂꯥ 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 उरनी कहीं तो donso ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯑꯃ ꯂꯣꯏꯔ ꯑꯃ ꯃꯦꯙꯥꯗꯨꯁꯨ ꯌꯥꯝ ꯀꯟꯅ ꯀꯧꯈꯠꯈꯤꯗꯅ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕꯅꯤ ꯑꯃꯨꯛ ꯅꯧꯅꯁꯨ ꯑꯃꯨꯛ ꯂꯥꯏꯚꯀ ꯊꯥꯔꯒ ꯌꯨ ꯅꯨꯡ ꯊꯛꯆꯜꯂ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯌꯦ ꯈꯪꯗꯦ ꯃꯣꯏꯅ ꯇꯧꯅꯔꯤ ꯄꯥꯝꯅꯔꯤꯁꯤ ꯀꯩꯅꯣ ꯇꯁꯦꯡꯅ ꯏꯟꯇꯔꯅꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯁꯦ ꯄꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯅꯒ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏ ꯑꯉꯥꯡꯅꯤꯍꯦ ꯐꯨꯔꯒ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯉꯥꯡꯁꯤꯡ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯋꯥꯔꯛꯄ ꯌꯥꯕꯀꯣ ꯃꯣꯏꯗ ꯀꯃꯥꯏꯅ ꯋꯥꯔꯛꯇꯣꯏꯁꯦ ꯇꯜꯂꯦ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯇꯁꯦꯡꯅꯀꯣ ꯃꯣꯏ ꯏꯀꯥꯏ ꯃꯤ ꯃꯃꯥꯡ ꯅꯣꯏꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯩ ꯅꯣꯏꯁꯤ ꯇꯜꯂꯦꯀꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ Hi, buddy. hoi I'm fine with everything Hana tarahin gano hay. aira ꯀꯃꯥꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯌꯦꯟꯗꯩ ꯈꯤꯇꯪ ꯌꯥꯝꯅꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯆꯥꯡ ꯑꯃ ꯆꯥꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯍꯤ ꯃꯅꯥꯏ ꯈꯔ ꯊꯛꯆꯤꯜꯂꯛꯄ ꯇꯁꯦꯡꯅ ꯃꯍꯤ ꯃꯅꯥꯏꯒꯤ ꯋꯥ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯐꯥꯎꯗ ꯐꯖꯅ ꯍꯥꯏꯅꯗꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯌꯦꯡꯉꯦ ꯏꯆꯦꯜ ꯌꯦꯡꯉꯦꯀꯣ ꯏꯅꯥꯎꯄꯤ ꯌꯦꯡꯉꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯚꯤꯌꯣꯁ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯂꯩꯗꯅꯀꯣ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝ ꯑꯃ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯌꯦꯡꯕ ꯑꯗꯨꯒ ꯃꯕꯣꯛꯀ ꯃꯁꯨ ꯄꯨꯟꯅ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯗ ꯑꯩꯐꯥꯎꯗ ꯀꯨꯀꯤꯗ ꯉꯥꯡꯉꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯤꯉꯣꯟꯗ ꯉꯥꯡꯉꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯆꯤꯟ ꯊꯤꯕ ꯋꯥꯠꯁꯦ ꯌꯥꯎꯗꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯅ ꯉꯥꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤ ꯑꯍꯜ ꯂꯃꯟ ꯌꯦꯡꯉꯦ ꯍꯥꯏꯔꯦ ꯔꯦꯁꯄꯦꯛ ꯃꯆꯥ ꯑꯃ ꯊꯝꯃꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯕꯣꯁ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯔꯤꯕ ꯑꯗꯨ ꯂꯣꯏꯔꯒ ꯅꯨꯄꯤꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨ ꯖꯨꯁꯦ ꯐꯖꯅ ꯊꯛꯀꯥꯏꯔ ꯂꯥꯏꯐꯁꯦ ꯊꯥꯞꯀꯥꯏꯔ ꯍꯥꯏꯕꯅꯦꯕ ꯃꯍꯤ ꯃꯅꯥꯏ ꯈꯔ ꯊꯛꯆꯤꯜꯂꯦ ꯀꯥꯏꯅ ꯃꯥꯂꯦꯝꯁꯦ ꯃꯣꯏ ꯅꯨꯡꯉꯥꯏ ꯂꯩꯔꯦꯅ ꯇꯧꯔꯤꯁꯦ ꯋꯥꯔꯅꯤꯡ ꯆꯥꯔꯕ ꯑꯍꯥꯟꯕꯁꯨ ꯃꯉꯣꯟꯗꯁꯨ ꯊꯣꯛꯈ꯭ꯔꯕꯅꯦꯕ ꯊꯧꯗꯣꯛꯁꯦꯀꯣ ꯑꯍꯥꯟꯕꯁꯦ ꯈꯣꯠꯀꯠꯇꯅꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯡꯅꯒ ꯀꯧꯈꯠꯇꯅꯒ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯃꯥꯏ ꯀꯥꯏꯗꯦ ꯑꯗꯣ ꯑꯁꯤ ꯑꯣꯏꯇꯥꯔꯗꯤ ꯀꯔꯤꯅꯣꯕ ꯍꯥꯏꯗꯣꯏꯁꯦ ꯑꯁꯤꯗ ꯑꯇꯩ ꯅꯨꯡꯁꯤꯐꯝ ꯊꯣꯛꯏꯕ ꯃꯌꯥꯝ ꯀꯣ ꯆꯥꯟꯁ ꯄꯤꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯀꯣ ꯄꯤꯔꯤꯅꯦꯕꯀꯣ ꯑꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯆꯥꯟꯁꯇꯣ ꯐꯪꯉꯦꯅ ꯑꯗꯨ ꯂꯣꯏꯔꯒ ꯐꯔꯦ ꯑꯩ ꯁꯣꯏꯔꯨꯔꯕꯅꯤꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ តាꯅ ꯂꯩꯈꯤ ꯍꯥꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯦꯕ ꯑꯗꯣ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯁꯤ ꯃꯔꯝꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯈꯪꯕ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯁꯣꯏꯕ ꯊꯤꯅ ꯂꯩꯕꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯅꯦꯕ ꯈꯪꯉꯕ ꯅꯪ ꯉꯥꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯈꯪꯉꯕ ꯑꯗꯣ ꯈꯪꯗꯦ ꯃꯣꯏꯅ ꯄꯥꯝꯅꯩꯁꯦ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯄꯥꯝꯅꯩꯁꯤꯕꯣ ꯍꯤꯡꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯁꯤꯅꯤꯡꯉ ꯃꯥꯜꯂꯦ ꯈꯪꯗꯦꯀꯣ ꯁꯨꯃꯥꯏꯅ ꯏꯖꯠ ꯌꯥꯎꯗꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯁꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃꯅ ꯐꯩ ꯑꯁꯦꯡꯕꯅꯤꯀꯣ ꯁꯤꯖꯈ꯭ꯔꯣ ꯅꯣꯏ ꯃꯌꯥꯝ ꯑꯩ ꯑꯇꯩꯗꯤ ꯃꯌꯥꯝ ꯑꯩ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯀꯩꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯁꯨꯝ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯦ ꯍꯣꯏ ꯑꯩ ꯉꯁꯤ ꯋꯥꯔꯗ ꯈꯔ ꯍꯦꯟꯖꯤꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈꯤ
ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯨꯡꯁꯤꯔꯛꯇꯕ ꯑꯩ ꯄꯥꯔꯠ 1ꯗꯀꯣ ꯑꯩꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯎꯔꯤꯁꯦ ꯑꯩ ꯐꯖꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯕꯅꯦꯕꯀꯣ ꯌꯦꯡꯉꯨꯍꯦ ꯅꯣꯏꯗꯤ ꯇꯨꯡꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤꯀꯣ ꯅꯣꯏꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯦꯅ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯁꯣꯏꯕ ꯈꯣꯠꯄ ꯑꯩꯗꯤꯀꯣ ꯍꯣꯏ ꯉꯥꯡꯕ ꯑꯃ ꯌꯥꯕ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯅ ꯉꯥꯡꯕ ꯌꯥꯕꯕꯨꯗꯤ ꯈꯔ ꯉꯥꯡꯉꯦꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯚꯤꯌꯣꯁ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯌꯥꯝ ꯍꯥꯏꯔꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯗꯨꯕꯨꯗꯤ ꯐꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯑꯗꯨꯗꯩ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯃꯨꯛ ꯄꯥꯔꯠ 2ꯒ ꯄꯨꯊꯣꯔꯛꯇꯅꯒ ꯑꯗꯨꯗ ꯃꯥ ꯃꯁꯥꯅ ꯇꯧꯖꯩꯅꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅꯒ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯋꯥꯀꯤꯜ ꯂꯩ ꯚꯤꯗꯤꯑꯣ ꯗꯤꯂꯦꯠ ꯇꯧ ꯑꯗꯔꯋꯥꯏꯁ ꯑꯩ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯅꯤ ꯀꯥꯏ ꯌꯥꯝꯅ ꯄꯋꯥꯔ ꯂꯤꯡꯅ ꯉꯥꯡꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯅꯥꯅꯣ ꯅꯨꯡꯁꯤꯗꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯦꯕ ꯁꯨꯃꯥꯏꯅ ꯏꯆꯤꯟ ꯄꯥꯔꯇꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯧꯈꯠꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯩꯔꯥꯛꯇꯤ ꯐꯖꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯦꯙꯥꯁꯤꯁꯨ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯊꯣꯛꯎꯔꯕꯅꯦꯕ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜꯒ ꯊꯣꯛꯇꯅ ꯈꯣꯠꯇꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯔꯕꯅꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯁꯩ ꯅꯨꯡꯁꯤꯐꯝ ꯊꯣꯛꯏꯕ꯭ꯔꯥ ꯍꯥꯏꯕꯀꯣ ꯑꯗꯨꯁꯨ ꯐꯔꯦꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯔꯤ ꯀꯩꯅꯣ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯣꯏꯅꯁꯨ ꯃꯊꯟꯇ ꯄꯤꯖꯔꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯃꯦꯁꯦꯖ ꯌꯧꯍꯟꯕꯤꯕ ꯃꯤꯉꯣꯟꯗ ꯈꯇꯪ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯈꯜꯂꯝ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯈꯔ ꯑꯀꯤ ꯑꯔꯥꯛꯇꯣ ꯍꯪꯉꯒ ꯑꯗꯨ ꯃꯇꯨꯡꯗ ꯁꯦꯝꯃꯛꯇꯕ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯇꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎ ꯇꯥꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤꯀꯣ ꯐꯔꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯌꯥꯏꯐꯔꯦ